ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭रे꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯀꯔ 95 ꯆꯥꯎꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭रे꯫ ꯖꯤꯔꯤꯄꯤꯑꯦꯁꯀꯤ ꯑꯣꯁꯤ ꯏꯕꯣꯇꯣꯝꯕꯤꯕꯨ ꯐꯝ ꯍꯟꯖꯤꯟꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯁꯤꯂꯣꯟ ꯀ꯭ꯂꯕ, ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯐꯝꯗ ꯏꯁꯩ ꯁꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯈ꯭रे꯫ ꯄꯤꯑꯦꯜꯑꯦꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯍꯦꯟꯊꯣꯏꯕ ꯂꯩꯈꯤꯗꯕꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯌꯨꯑꯦꯟꯑꯦꯜꯑꯦꯐꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯂꯥꯏꯔꯕ ꯑꯃꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯨꯊꯣꯛꯈ꯭रे꯫ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯉꯁꯤ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭रे꯫ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯆꯍꯤ 50 ꯐꯥꯔꯛꯄꯒꯤ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤ ꯊꯧꯔꯝ ꯉꯁꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯄꯥꯡꯊꯣꯛꯈ꯭रे꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ, ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯌꯨꯝꯂꯦꯝꯕꯝ ꯏꯕꯣꯝꯆꯥ, ꯗꯤ.ꯑꯥꯏ.ꯄꯤ. ꯍꯦꯜꯊ ꯑꯦꯟড ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯂꯝꯂꯥꯏ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥꯅꯆꯤꯡꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯐꯣꯔꯃꯔ ꯄꯕ꯭ꯂꯤꯁꯔ ꯑꯦꯟ ꯑꯦꯗꯤꯇꯔ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯆ.ꯑꯩꯆ. ꯒꯣꯄꯥꯜ ꯁꯔꯃꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯩꯁꯨ ꯀꯠꯈꯤꯕꯒ ꯂꯣꯏꯅꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯁꯦꯅꯤꯌꯔ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯝ ꯑꯦꯀꯔ 95 ꯔꯣꯝ ꯄꯥꯛ ꯆꯥꯎꯕ ꯂꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭रे꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯝ ꯑꯦꯀꯔ 95 ꯔꯣꯝ ꯄꯥꯛ ꯆꯥꯎꯕ ꯂꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯍꯥꯏ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ, ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯌꯥꯎꯅ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯉꯔꯥꯡ ꯁꯥꯏꯈꯨꯜ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯨꯡꯖꯥꯡ ꯚꯤꯂꯦꯖꯀꯤ ꯆꯤꯡꯁꯥꯡꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯑꯃ ꯂꯧꯈꯠꯂꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯥꯏꯟ ꯀꯥꯏꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯀꯥꯡꯕꯨꯁꯤꯡꯅ ꯄꯤꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯅꯤ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯅꯣꯅꯦ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯉꯔꯥꯡ ꯅꯣꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯋꯥꯡꯗ ꯀꯤꯂꯣꯃꯤꯇꯔ 19 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯅꯨꯔꯥꯡꯊꯦꯜ ꯚꯤꯂꯦꯖꯀꯤ ꯆꯤꯡꯁꯥꯡꯗ ꯂꯝ ꯑꯦꯀꯔ 3 ꯍꯦꯟꯕꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡꯗ ꯍꯥꯏꯗꯠꯇꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯄꯤ.ꯑꯦꯁꯀꯤ ꯑꯣ.ꯁꯤ ꯏꯕꯣꯇꯣꯝꯕꯤꯕꯨ ꯃꯐꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯁꯤꯂꯣꯟ ꯀ꯭ꯂꯕ, ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣ.ꯁꯤ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯝꯕ ꯏꯟꯁꯄꯦꯛꯇꯔ ꯁꯒꯥꯛꯄꯝ ꯏꯕꯣꯇꯣꯝꯕꯤ ꯁꯤꯡꯍ, ꯖꯤꯔꯤ ꯂꯝꯗꯝꯒꯤ ꯈꯨꯟꯅꯥꯏ ꯃꯤꯌꯥꯝꯗ ꯊꯣꯏꯗꯣꯛꯅ ꯑꯍꯛꯄ ꯃꯇꯦꯡ ꯀꯌꯥ ꯇꯧꯕꯤꯔꯝꯕ ꯅꯨꯄꯥ ꯊꯣꯛꯅ ꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯖꯤꯔꯤ ꯄ꯭ꯔꯖꯥꯅ ꯀꯥꯎꯕ ꯂꯩꯇꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯁꯤꯂꯣꯟ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝ ꯃꯩꯇꯩꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯍꯥꯛꯄꯨ ꯂꯩꯉꯥꯛꯅ ꯉꯥꯛꯄꯤ ꯍꯩꯕ ꯎꯠꯄꯤꯗꯨꯅ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤꯂꯣꯟ ꯀ꯭ꯂꯕ ꯂꯝꯂꯦꯟ ꯑꯇꯤꯡꯕꯤ ꯍꯤꯜꯒꯥꯔꯗ ꯖꯤꯔꯤꯕꯥꯝꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ ꯑꯃꯁꯨꯡ ꯂꯨꯍꯣꯡꯐꯝꯗ ꯏꯁꯩ ꯁꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯈ꯭रे꯫ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡꯗꯒꯤ ꯋꯥꯡꯈꯩ ꯍꯥꯏꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯤ ꯁꯦꯔꯧꯗꯒꯤ ꯆꯅꯝꯕꯝ ꯑꯜꯄꯅꯥ ꯆꯅꯨꯅ ꯀꯣꯡꯄꯥꯜ ꯆꯅꯝ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯌꯥꯎꯕ ꯉꯝꯗꯨꯅ ꯂꯦꯡꯗ꯭ꯔꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 2 ꯁꯋꯣꯡꯕꯨꯡ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝꯗ ꯂꯩꯕꯤ ꯄꯥꯡꯒꯜꯇꯥꯕꯤꯗꯒꯤ ꯊꯧꯅꯥꯎꯖꯝ ꯔꯣꯃꯤꯇꯥ ꯆꯅꯨ, ꯑꯄꯣꯛꯄꯤ ꯙꯅꯟꯖꯣꯏ ꯑꯃꯗꯤ ꯌꯥꯏꯃꯕꯤꯅ ꯉꯁꯤ ꯀ꯭ꯌꯥꯝꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯌꯥꯎꯈ꯭रे꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯊꯥ 9-10 ꯔꯣꯝ ꯑꯦꯜ.ꯑꯦꯁ.ꯇꯤ.ꯚꯤ. ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯂꯣꯏꯁꯪꯒꯤ ꯑꯣꯖꯥ ꯏꯟꯗꯤꯔꯥꯒꯤ ꯀꯥꯡꯕꯨꯅ ꯁꯤꯟꯇꯥꯛ ꯁꯤꯟꯗꯛꯄꯤꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯛꯇꯨꯅ ꯃꯁꯥ ꯂꯦꯞꯆꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯛꯄꯗ ꯂꯨꯍꯣꯡꯐꯝꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯂꯨꯍꯣꯡꯐꯝꯗ ꯏꯁꯩ ꯁꯛꯄꯤ ꯌꯥꯎꯈꯤꯕ ꯄꯨꯟꯅ ꯃꯈꯣꯏ 2 ꯁꯨꯔꯦ꯫ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯏꯁꯩ ꯁꯛꯄ ꯅꯪꯅꯕ ꯑꯦꯜ.ꯑꯦꯁ.ꯇꯤ.ꯚꯤ.ꯒꯤ ꯑꯣꯖꯥ ꯏꯟꯗꯤꯔꯥꯅ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯦꯜ.ꯑꯦꯁ.ꯇꯤ.ꯚꯤ.ꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯋꯥꯡꯈꯩ, ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ, ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯋꯣꯡꯕꯨꯡꯗ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯑꯃꯗꯤ ꯊꯥꯡ ꯇꯥꯅꯆꯤꯡꯕ ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯕꯤꯔꯤ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯁꯤꯟꯊꯥ ꯄꯨꯝꯅꯃꯛ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯗꯤ ꯏꯄꯥꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯅꯤꯅ ꯊꯧꯖꯥꯟꯕꯤꯔꯁꯅꯨ꯫ ꯄꯤ.ꯑꯦꯜ.ꯑꯦꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯍꯦꯟꯊꯣꯏꯕꯅ ꯂꯩꯈꯤꯗꯕꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯌꯨꯑꯦꯟꯑꯦꯜꯑꯦꯐꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫
ꯊꯥ ꯑꯁꯤꯒꯤ 23ꯗ ꯕꯣꯔꯗꯔ ꯅꯝꯕꯔ 43ꯒ ꯅꯛꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ (RPF)ꯒꯤ ꯂꯥꯟꯃꯤꯁꯤꯡꯂꯨ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ (PLA)ꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯁꯂꯥꯝ ꯍꯦꯟꯊꯣꯏꯕꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ (UNLF)ꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯂꯥꯜꯍꯧꯂꯨꯕ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯗꯤꯔꯦꯛꯇꯔ ꯆꯔꯥꯏꯔꯣꯡꯕ ꯊꯣꯛꯆ꯭ꯔꯝꯅ ꯊꯣꯛꯄ ꯆꯌꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 23ꯇꯒꯤ ꯂꯦꯞꯇꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯣꯛꯅꯔꯛꯈꯤꯕ ꯏꯔꯩꯄꯥꯛꯀꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯁꯦꯀꯦꯟꯗ ꯂꯦꯐꯇꯦꯅꯦꯟꯠ ꯁꯂꯥꯝ ꯍꯦꯟꯊꯣꯏꯕ ꯑꯦꯂꯥꯏꯁ ꯉꯥꯟꯕ ꯑꯃꯁꯨꯡ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯑꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯖꯔꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯔꯩꯄꯥꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕ ꯀꯠꯊꯣꯛꯄꯒꯤ ꯐꯤꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯩꯕꯥꯛ ꯃꯄꯨꯔꯨꯄꯨ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯤꯕꯅꯤ꯫ ꯂꯥꯟꯐꯝꯁꯤꯗ ꯑꯊꯧꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡꯗ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯂꯩꯁꯥꯗ ꯏꯪꯅ ꯆꯤꯛꯅ ꯌꯥꯇꯥꯕ ꯑꯣꯏꯔꯁꯅꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯅ ꯅꯤꯡꯇꯝ ꯂꯥꯟ ꯑꯁꯤꯕꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ꯫ ꯂꯥꯏꯔꯕ ꯑꯃꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯪꯅ-ꯊꯪꯅꯅ 14ꯂꯛ ꯁꯨꯕ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯝꯅ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯉꯁꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯆꯠꯊꯔꯤꯕ ꯃꯤꯐꯝꯗ ꯉꯁꯤ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯁꯤꯇꯥꯔꯥꯝꯅ ꯂꯣꯛ ꯁꯚꯥꯗ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯑꯗꯨ ꯄꯨꯊꯣꯛꯈꯤ꯫ ꯉꯁꯤ ꯄꯨꯊꯣꯛꯂꯤꯕ ꯕꯖꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔ ꯁꯤꯇꯥꯔꯥꯝꯅ ꯊꯝꯈꯤꯕ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 12 ꯐꯥꯎꯕꯒꯤ ꯏꯟꯀꯝ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯕꯗꯒꯤ ꯀꯣꯛꯂꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ꯍꯧꯗꯣꯛꯅꯕꯁꯨ ꯂꯥꯎꯊꯣꯛꯈꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕ, ꯀ꯭ꯔꯥꯞ ꯗꯥꯏꯚꯔꯁꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ ꯁꯁꯇꯦꯅꯦꯕꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯟꯆꯥꯌꯠ ꯑꯃꯁꯨꯡ ꯕ꯭ꯂꯣꯛ ꯚꯤꯂꯦꯖꯗ ꯄꯣꯁ-ꯍꯥꯔꯚꯦꯁꯠ ꯁ꯭ꯇꯣꯔꯦꯖ ꯍꯦꯟꯒꯠꯍꯟꯕ, ꯏꯔꯤꯒꯦꯁꯟ ꯐꯦꯁꯤꯂꯤꯇꯤ ꯐꯒꯠꯍꯟꯕ ꯑꯃꯁꯨꯡ ꯂꯣꯡ ꯑꯦꯟꯗ ꯁꯣꯔꯠ ꯇꯔꯝ ꯀ꯭ꯔꯦꯗꯤꯠꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯕ ꯌꯥꯎꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤ ꯀꯣꯔ ꯑꯃ ꯍꯦꯟꯕꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯝꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯦꯄꯔꯂꯦꯁ ꯕꯖꯦꯠ ꯄꯨꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯗ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯉꯔꯥꯡ ꯁꯪꯁꯗꯀꯤ ꯁꯚꯥ ꯑꯅꯤꯃꯛꯇ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯏꯀꯣꯅꯣꯃꯤꯛ ꯁꯔꯚꯦ ꯄꯨꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯛꯁꯝ ꯑꯪꯒꯟꯋꯥꯗꯤ ꯑꯃꯁꯨꯡ ꯄꯣꯁꯟ 2.0 ꯁ꯭ꯀꯤꯝꯒꯤ ꯁꯦꯟꯐꯝ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯦꯁꯄꯤꯔꯦꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯃꯁꯨꯡ ꯅꯣꯔꯊ-ꯏꯁꯠ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯀꯣꯔ 9, ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯈꯣꯝꯂꯥꯡ ꯄꯤꯛꯊꯛꯂꯤꯕꯤ ꯃꯃꯥ ꯀꯣꯔ ꯑꯃ ꯍꯦꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯈꯤ꯫